Manipur khakta natana Manipur gi mapalda pangthoknabagum Thoubal district ki Khangabok tasu Khangabok Joint Coordinating Committee KJCC Khangabok na sillaga ngarang marfutarugrak suba nupi lalning sing thoram pangthokpaga loinana nupi singyoiba half marathon lamjel amasung thauri chingnabigi thoram pangthokkhre. Khangabok partu gi TDC lampakta pangthokhiba thoram aduda KJCC gi Advisory Committee gi chairperson su oiriba social worker Dr. KH Akoisana KM Blooming Higher Secondary School gi Principal Dr. KH Roman Kumar Mangang Hanagi Khangabok Zilla Parishad ki member KH Kumari yauna Khangabok ki masak nairaba miyoi kayana President member singoina sarukia ki. Thoramadu committee gi convener Kundrakpam Bisal Mangang na nupilal ningsing thoram pangthoklibagi nungi warol sugaina pi ki. Loinana Manipur University gi Manipuri Department gi Professor Dr. Naurem Sanatombana nupilal gi puwari marik chumna miyamda paudam ki. Tungda nupi singi half marathon amasung thauri chingnabida makok mathang takraba sing Khangabok ki maira paibi unit singi luchingbi sing amadi Khangabok ki masak nairaba miyoi singda achamba mana mathum piduna ikai khumnaba uthi. Akoi kanglup ki di manba akoi ki irang ama akoi hojik chathari banu sinjiba masigumba irang akanda ma akoi lakibasida tasengna iramdam Manipur ki saktam iramdam Manipur ki nongkai masibu kaibu yaroi haibagi wakhalon ki loinana Khangabok ta leiriba thidok hendoni kai khumnajari bakoi Khangabok khungasigi hinna sakathoga gi damak thodang sauna lobiriba club association organization singi thami singi loinana amatto oina akoi amatto oiba wakhalon ki loinana iramdam imalai pam Manipur ki damak akoi gi mokhu lagliba horogliba irang asida mayung na lebagi damak khungasigi oina amatto oina semkiba akoi gi committee ni Khangabok Joint Coordinating Committee tasena akoina Khangabok Joint Coordinating Committee na Khangabok tagi Khangabok ta akoi leriglaba ko sahi ahum bharkadaraba sifawada akoina tasena Khangabok khungang asida chodok hindonga akoi mapung na ko development gi oiba porto ko yapkana akoi mai onsin jaraga Khangabok khungang asigi amatta ngairaba sahi kunga nithoi hundoi ki mamangdagi akhoibu takpi tambirakpa oza guru akhoigi mathakta senbiraba ahansingna ningjaramba mangla akhoigi blue pindadi yawba Khangabok hospital ki lambi ama akhoi Khangabok lomda blue pindadi yawraga masigi potchi phatpidana matam kuina Khangabok parja sing rasibo akhoi yamna waba phibam amda lakibasi telaba matam sumnagi 15 days ta Khangabok Joint Coordinating Committee na chenna charaga 15 days ki matungda akhoi 15 days ki